Akashvani Imphal Moirangthem Ibehaibi Pau Pajari Ahanbada Maruiba Pau Inner Manipur Parliamentary Constituency ki polling station Taramathoy da Haujik Bot Thadanari Nongthil Pung Manga Phawa Bot Thadanagani Taranipal Suba Lok Sabha Mikhal gi Ani Suba Tangka ki Mikhal gi Bot Khombagi Matam Numin Ini Khapta Ngaisilakpaga Loinana Bot Khombagi Thabak Khamthengna Kalle Thasi ki Taramapalda Rajya Vidhan Sabha amasung Lok Sabha Mikhal gi Bot Thadanakiba Arunachal Pradesh da Vidhan Sabha Kendra Mari gi polling station Nipal da Thasi ki Kunmari da amuhana Bot Thadanaragani amasung Rashtrapati Draupadi Murmu na ngasi New Delhi gi Rashtrapati Bhavan da Pangthokadaba Thoram amada Padma Award sing yantoklagani Inner Manipur Parliamentary Constituency ki polling station Taramathoy da Haujik Bot Thadanari Nongthil Pung Manga Phawa Bot Thadanagani Thasi ki Taramapal da Ahanba Tangka ki Bot Thadanakiba da Hingsa Yauna Pamdaba Thodoksin Thokibadagi polling station Taramathoy asida amuk hana Bot Thadahanaba Election Commission of India na Laukthokibani Ngasi Bot Thadanariba polling station sing adudi Khorai Vidhan Sabha Kendra Moirangthem Ibehaibi Upper Primary School Ibehaibi Primary School East Wing Kshetrimayum Kendra Bamun Kampu Upper Primary School Pioneer Academy Irilbung High School North amasung South Wing Thongju Kendra National Children School Uripo Kendra Iroisemba Upper Primary School gi Eastern Western amasung Middle Wing amadi Kwanthaujong Kendra Khaidem Primary School South Wing ni Polling station sing asida akanba security ki section thoranga loinana housing santi oina bot thadanari bot thada phamsing da koina satuna paw loriba ekoigi pawmi gi pawdam Kshetrimayum Kendra ki oina tongan polling station marida amukhanna bot thadanari aina hojik leriba mafam asida Irilbung High School dani mafam asida 4/45 amadi 4/46 hariba polling station ani si hojimak bot thadanari 4/45 ta pung 13 tawa phawbada punna voter Chani Mafu Marina Bot Hadakre, Lunana, 4/46 ta, Pung Tramatoita Fagoda, Boto Chaniga, Hundra Hunduna, Bot Hadakre, Security Force na Ayuk Angan Badagi Hona, Section Turang, Lokopagaluna, Hoju Fagoda, Pamasida, Asoangam Puktanaba, Section Nangak Sheli, Lunana, Bot Hadakaba Mui Amana, Aya Apan Yaldra, Bot Hadaba Pangbasubu, Nuava Pongoroke. Tagia Bamba, aning Baba Masama, Tio in Tadare, Aduga Hana Mamangi to Dika Hani, Chowning Bahaitari for quite a bit. How to follow you in a Torin of Roshing Topaki Pau later, Akaswani Imphal gi Pau Gidama, Kshetrimayum Kshetrimayum Prem Chan. Ngasi amuhana bot thadanariba atopa polling station sing dagi ekoigi pawmi gi pawdam Ngasi Sathariba Repol Asida Khurai Kendra gi oina polling station 3/21 Khurai Thongam Lekai amadi polling station 3/11 Moirangthem Ibehaibi ani asi bot thadanari polling station 3/21 gi Ibehaibi Primary School da security gi akan section thoranga loina na bot thadanari hojik fawbu gi oina mafam adu da pamdu thodok thokpa gi paw leite polling station asigi apunba voter lising amaga sopna mari oiri adubu hojik pung 13 fawbu da polling station asida mioi chamaga humputara manga na bot thadakre aina hojik laijariba mafam asi polling station 3/11 Moirangthem Ibehaibi tani mafam asida su security gi akan section thoranga loina na miyam na bot thadanari polling station asigi oina apunba voter chamapan gani phuni thoi oiri hojik pung 13 fawbu da station asigi oina mioi chahumga kunmapan bot thadakre mafam asida su pamdaba thodok thokpa gi paw leite Akashvani Imphal gi paw gi damak Moirangthem Ibehaibi tagi Waikhom Chitradhani Taranipal Suba Lok Sabha Mikhal gi ngasi polling station Taramathoy da bot amuhana thadariba asida miyamna santi leina bot thadabinaba Manipur Pradesh Congress Committee gi President K Megachandrana appeal tawri video message amada Siri Megachandrana hai Kendra manga gi polling station Taramathoy da ngasi amuhana bot thadariba asida miyamna masagi apamba mirepsingda bot niyom chumna amadi santi oina thadabiyo Sahi Kuding Pangthokpagum World Art Day Directorate of Environment and Climate Change na sindona ngasi Porompat Labor Directorate asigi office ta pangthokli komsi sahi oina numit asigi dama United Nations na thamliba hiram na planet versus plastic haibasini thoram asiga mari lenana Directorate of Environment and Climate Change ki Director Dr. T. Brajakumar na hai World Art Day asi English amaga samapan humdragi April 22 gi pangthoktuna lakli masigi maruiba pandamdi honglokliba malinga ing asagi call asida ekoigi malimbo ngangtuna thamnabani mahakna hai We, the people of Manipur, having a problem in this pollution also, and not only the Manipur, that is global issue, the polluting by plastics, and not only the plastics, there's lots of pollutants here in this universe, but the plastic is becoming a very serious issue. It affects the health as well as the environment.
The ecosystem is the only one place where we survive. So we have to protect the ecosystem of the planet. We have to protect this planet. Thoromasi Dhananmanjiri University ki Vice Chancellor Professor N. Rajmohan Singh Mahut ki Commissioner M. Joy Saruk Yari. Imphal West Zilla ki Irilbung Police Station na konba kyam kai pakok makhada leiba mioi amagi yumda sakang dabasingna nongmai kapsilam le hairi police ki paun hai adumapo thoidongna masida asok apandi yaukhide tabiriba paw asi akasbani Imphal dagini Tara Nipal Suba Lok Sabha Mikhal gi ani suba tangka ki Mikhal gi bot khombagi matam numin ini khakta ngasilak paglena na bot khombagi thabak kham thengna kalle rajniti dol singna voter singi pokning chingchina bagi damak road show amadi rally na singwa pangthokna makhoi gi mirep singi damak bot khomnari Lok Sabha gi ani suba tangka ki Mikhal asida Kerala gi seat kun Karnataka gi 13 Rajasthan gi 13 Uttar Pradesh amasung Maharashtra gi seat 9 Madhya Pradesh gi seat 8 Assam amasung Bihar gi seat 5 Nongchup Bengal amasung Chhattisgarh gi seat 3 Tripura amasung Jammu Kashmir gi seat amamam yauri ahum suba tangka ki Lok Sabha Mikhal gi mirep je lokthokpa gi aroiba numit ngasini BJP ki makok thongba lusingba amasung Pradhan Mantri Narendra Modi na ngasi Uttar Pradesh ki Aligarh da pangthokadaba Mikhal gi rally amada wa ngangani Siri Modi na ngarang Rajasthan ki Jalor amasung Banswara da pangthokpa Mikhal gi rally singda wa ngangladuna hai leibak asina tangdu letaba sarkar amat thambagi tangai phadaba lei masina leibak asigi chakhot thorangi thabak ya paikhatuna naha singi manglan kya mangphaunanba ngamgani nupi singpo ngakpi senbiba lomi sing lairaba mioi sing sota horaba amadi tribal miyam singbo ngakpi senbiduna thongmanaba khunai ama sembagi tangai phadaba leire Amoramda Balurghat pangthokpa Mikhal ki mitin amada Trinamool Congress lusingbi Mamata Banerjee na hai BJP na lusingba sarkar asina minority scheduled caste scheduled tribes sing amadi lebak asigi miyabu thawai bidre Thasi ki taramapal da Rajya Vidhan Sabha amasung Lok Sabha Mikhal gi bot thadana khiba Arunachal Pradesh da Vidhan Sabha kendra marigi polling station ni panda thasi ki kunmari da amuk hana bot thadana ragani bot thadaba ayuk pung 6 tagi hauraga nungthil pung 2 phawa thada chathagani polling station sing asida pamdaba thodok thopagi bot amuk hana thadana election commission na laukthokibani amoramda thasi ki 18 da Arunachal Pradesh ki Lok Sabha amasung Rajya Vidhan Sabha animaki Mikhal pangthoklingeda mathau tawriba India Reserve Battalion gi personnel ama heart attack tawbadagi leikhidre atopa amana hospital da laikanaki hairi Telangana da self help group ki nupi singna voter singbu bot thada hanabagi dama awareness pibada asobo thodang lori chawrakna Rajya si ki nupi voter singi manungda lakh 35 romdi nupi self help group singna oiri Masi apunba Rajya si ki nupi voter singi sada nifurom ne election authority na Hyderabad da nupi self help group sing asiga loina na Mikhal gi voter awareness program kya pangthokli Rashtrapati Draupadi Murmu na ngasi New Delhi gi Rashtrapati Bhavan da pangthokadaba thoram amada Padma Award sing yanthok lagani hani Uparashtrapati M. Venkaiah Naidu amasung Bharat Natyam da Dr. Padma Subramaniam amasung Bideshwar Pathak da Padma Vibhushan piduna ikai khumnagani Bideshwar Pathak ti masa lekhidaba matungda mana asi pigadabani Padma Bhushan phangadaba singi manungda actor Mithun Chakrabarti amasung Chaichakpi Usha Uthup yauri Philanthropist Dr. Sitaram Jindal, Cardiologist Dr. Tejas Madhusudan Patel amasung hanagi Uttar Pradesh ki Rajpal Ram Naik su Padma Bhushan phangadaba singi manungda yauri. Laibak asigi khwaidagi civilian award Padma award asi category ahumda pigadabani makhoi sing adodi Padma Vibhushan, Padma Bhushan amasung Padma Shri ne. National Testing Agency NTNA University Grants Commission National Eligibility Test UGC NET Jun Kunmari gi registration tawba hokre masigi official website ta mari lenaba candidate singna National Eligibility Test ki damak apply tawba yagani registration May 10 phawba chathagani May 13 dagi 12 phawba da online da examination fee pisin ba yagani aduga May 13 da collection window hangdokani amasung May 15 da Masi loisingani hauji aroiba maruiba pau amo ina Manipur Parliamentary Constituency ki polling station 38 da vote thadanari nongthil pomanga phawba vote thadanagani tara Nipal Suba Lok Sabha Mikhal gi ani suba tangka ki Mikhal gi vote khombagi matam namin ini khaktanga silak pagaloina na vote khombagi thaba kham thengna kale thasi ki 38 da Rajya Vidhan Sabha amasung Lok Sabha Mikhal gi vote thadanakiba Arunachal Pradesh da Vidhan Sabha kendra mari gi polling station nipan da thasi kunmari da amuhana vote thadanaragani amasung Rashtrapati Draupadi Murmu na ngasi New Delhi Rashtrapati Bhavan da pangthokadaba thoram amada Padma Award sing yanthok lagani pauloi jare
Manipuri.